ꯊꯣꯏꯕꯤꯁꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕꯒ ꯑꯗꯨꯝ ꯌꯥꯍꯧꯔꯛꯄꯒ ꯊꯕꯛꯁꯦ ꯇꯤ ꯃꯩ ꯇꯥꯈ꯭ꯔꯦ ꯁꯦꯝꯃꯤꯁꯦ ꯌꯥꯝ ꯐꯖꯅ ꯁꯦꯝꯊꯈ꯭ꯔꯦ ꯍꯥꯏ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯉꯁꯤꯁꯦ ꯊꯣꯏꯕꯤ ꯁꯦ ꯀꯩꯗꯧꯗꯨꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯩꯒꯤ ꯔꯤꯝꯁꯇ ꯇꯝꯃꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯥ ꯗꯦꯜꯂꯤꯗ ꯂꯥꯛꯄꯗꯨꯒꯤ ꯑꯩꯅ ꯆꯥꯛ ꯆꯥꯁꯦꯅ ꯀꯧꯕꯅꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯅꯤꯗ ꯃꯥꯅ ꯑꯩ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡ ꯌꯥꯝ ꯄꯥꯝꯖꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯆꯥꯛ ꯏꯟꯖꯥꯡ ꯃꯌꯥꯝ ꯊꯣꯡꯕꯤꯒꯦ ꯇꯧꯕ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯔꯒ ꯏꯕꯥꯅꯤꯁꯤ ꯐꯨꯔꯤꯠ ꯑꯉꯧ ꯉꯥꯛꯇ ꯂꯤꯠꯊꯔꯒꯀꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯃꯥꯟꯅꯕꯤꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦꯆꯍꯤ ꯇꯤꯟꯅꯕ 2013 ꯇꯤꯟꯅꯔꯦ 2013 ꯃꯃꯥꯅꯤꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯔꯤꯝꯁꯇꯀꯣ ꯃꯥꯅ BSc ꯅꯔꯁꯤꯡ ꯇꯝꯃꯤꯉꯩꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯪꯅꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯃꯃꯥꯅꯤꯁꯦ ꯃꯣꯏꯁꯦ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯔꯤ ꯑꯗꯣ ꯃꯣꯏꯁꯤ ꯉꯁꯤ ꯀꯩꯅꯣꯗ ꯗꯦꯜꯂꯤꯗ ꯂꯥꯛꯄ ꯅꯥꯒꯥꯂꯦꯟꯗꯩꯅꯦ ꯃꯃꯥꯟꯅꯕꯤꯁꯦ ꯗꯦꯜꯂꯤꯗ ꯂꯥꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯦꯅꯀꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯃꯤꯟꯅꯒꯦ ꯍꯪꯉꯦ ꯉꯔꯥꯡ ꯃꯥꯅ ꯑꯗꯨꯒ ꯀꯩ ꯍꯥꯏꯔꯦꯕ ꯃꯅꯤꯄꯨꯔꯤꯒꯤ ꯀꯥꯡꯁꯣꯏ ꯏꯔꯣꯝꯕ ꯂꯣꯏ ꯆꯥꯅꯤꯡꯉꯦ ꯃꯥꯅ ꯊꯣꯡꯕ ꯏꯟꯖꯥꯡꯗꯣ ꯃꯥꯅ ꯑꯃꯨꯛ ꯊꯣꯡꯕ ꯆꯠꯅꯤꯡꯉꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯍꯣꯁꯇꯦꯜ ꯂꯩꯉꯩꯗ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯁꯨꯝ ꯊꯣꯡꯉ ꯆꯥꯃꯤꯟꯅꯈꯤꯕꯗꯣ ꯑꯗꯨꯗ ꯃꯥꯅ ꯊꯣꯡꯕꯗꯨꯗ ꯃꯣꯏ ꯋꯥꯕꯣꯏ ꯀꯩꯕꯣꯏꯀꯣ ꯁꯨꯝ ꯍꯥꯎꯈꯤꯕꯖꯥꯠꯅꯤ ꯑꯗꯨꯗ ꯆꯥꯒꯦꯅ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯁꯤꯅ ꯏꯔꯣꯟꯅꯕꯅꯤ ꯑꯗꯩ ꯃꯥ ꯁꯤꯗ ꯆꯝꯐꯨꯠ ꯀꯥꯝꯈ꯭ꯔꯦ ꯑꯗꯒꯤ ꯁꯤꯗ ꯆꯥꯛ ꯁꯤ ꯀꯩꯅꯣ ꯊꯥꯡꯒꯠꯂꯤꯁꯦ ꯆꯥꯛ ꯅꯠꯇꯦ ꯀꯩꯅꯣ ꯏꯔꯣꯝꯕ ꯊꯥꯡꯒꯠꯂꯤ ꯏꯔꯣꯝꯕꯅꯦ ꯑꯗꯨꯗ ꯂꯩꯁꯤꯗꯤ ꯑꯗꯨ ꯃꯪꯒꯟꯗꯣ ꯍꯥꯟꯅ ꯈꯔ ꯁꯧꯍꯜꯂꯒ ꯆꯥꯛ ꯀꯥꯝꯕ ꯂꯣꯏꯈ꯭ꯔꯦ ꯁꯤꯅ ꯃꯪꯒꯟꯅꯦ ꯍꯥꯟꯅ ꯑꯗꯒꯤ ꯆꯤꯛꯀꯟ ꯁꯤ ꯂꯩꯔꯦ ꯁꯤ ꯊꯣꯡꯗꯣꯏꯅꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯃꯁꯜ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯤꯅꯤ ꯁꯣꯝꯗꯅ ꯑꯩꯅ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯖꯜꯂꯦ ꯃꯉꯣꯟꯗ ꯁꯦꯝꯃꯨ ꯍꯥꯏꯕꯅꯦ ꯉꯁꯥꯏꯅ ꯃꯥ ꯊꯕꯛ ꯆꯤꯜꯂꯦ ꯑꯗꯣ ꯁꯦꯝꯃꯣꯏ ꯁꯦꯝꯕꯤꯔꯣꯏ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯦꯠꯇꯁꯤꯗ ꯊꯕꯛ ꯆꯤꯜꯂꯦ ꯊꯣꯔꯛꯑꯣꯁꯦ ꯀꯩꯕ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕꯤꯗꯕ ꯑꯩ ꯉꯁꯥꯏ ꯄꯤꯔꯕꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯁꯤ ꯕ꯭ꯂꯦꯛ ꯄꯦꯄꯔꯒ ꯊꯨꯝꯒ ꯊꯛꯆꯟꯈ꯭ꯔꯦ ꯑꯩ ꯅꯨꯄꯤꯗꯤ ꯍꯩꯅꯒꯗꯪꯗꯦ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯃꯃꯨꯠꯁꯦ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯩꯅꯗꯦ ꯍꯥꯏꯕꯅꯦꯕꯗꯤ ꯄꯨꯂꯞ ꯍꯧꯖꯤꯜꯂꯦ ꯏꯕꯥꯅꯤꯒꯤ 5 ꯃꯥꯏ 2ꯒ ꯑꯩ 3ꯒ ꯁꯤ ꯆꯥꯁꯤꯜꯂꯗꯤ ꯈꯤꯇꯪ ꯀꯨꯏꯅ ꯉꯥꯏ ꯌꯥꯔꯅꯤ ꯆꯥꯛ ꯂꯣꯏꯔꯦ ꯉꯁꯥꯏꯗꯤ ꯍꯧꯕꯗꯗꯤ ꯄꯣꯁ ꯇꯥꯗ꯭ꯔꯣ ꯃꯑꯣꯡꯒ ꯃꯥꯜꯂꯒ ꯑꯩꯗ ꯀꯥꯔꯦꯗ ꯀꯔꯨꯝ ꯇꯧꯔꯒ ꯑꯩꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯑꯩ ꯅꯨꯄꯤ ꯆꯥꯕ ꯍꯩꯅꯅꯕꯅꯀꯣ ꯃꯥꯒꯤ ꯃꯃꯨꯠꯇꯨ ꯈꯤꯇꯪ ꯃꯣꯏꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯗꯦꯕ ꯃꯁꯥꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯕꯗꯣ ꯃꯍꯤ ꯑꯣꯏ ꯆꯦꯟꯊꯕ ꯌꯥꯗꯦꯕ ꯗꯥꯏꯔꯦꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯒ꯭ꯔꯥꯏꯟ ꯇꯧꯊꯔꯒꯦ ꯑꯩ ꯊꯕꯛꯅꯤ ꯁꯤꯅ ꯌꯥꯝꯅꯗ ꯑꯃꯨꯛꯀ ꯇꯧ ꯀꯪꯉꯤ ꯌꯥꯝꯅ ꯊꯣꯏꯕꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤ ꯌꯧꯔꯛꯈ꯭ꯔꯦ ꯃꯥ ꯂꯧꯕ ꯊꯣꯛꯇꯧꯔꯦ ꯁꯤꯗ ꯊꯣꯛꯔꯣꯀꯣ ꯍꯧꯖꯤꯛ ꯌꯧꯔꯛꯑꯦ ꯃꯃꯥꯟꯅꯕꯤ ꯁꯤ ꯂꯩꯔꯦ introduce hello tell your name ꯅꯪꯅ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯅꯪꯁꯨ ꯊꯣꯏꯕꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯃꯤꯡꯅ ꯁꯨꯂꯤꯕꯣ ꯅꯥꯒꯥꯂꯦꯟꯗꯒꯤ This is her friend Sulivo from Nagaland and see her baby her cute baby Kumkum her name is Kumkum Kumkum smile at the camera oh my god she knows or what and her husband I ꯑꯩꯈꯣꯏ ꯀꯥꯗ ꯇꯧꯕ ꯑꯁꯣꯝꯀꯥꯟꯗ ꯁꯥꯏꯌꯦꯅ ꯁꯤ ꯀꯥꯁꯤꯗ ꯐꯝꯃꯤ ꯕꯦꯗꯔꯨꯝꯗ I don't want to do anything just want to see ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯉꯣꯏ her dress ꯃꯃꯥꯟꯅꯕꯤ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯏꯐꯝ ꯂꯩꯔꯦ ꯌꯦꯡꯉꯨ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯇꯧꯈ꯭ꯔꯦ ꯆꯤꯛꯀꯟ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯃꯣꯏ ꯑꯁꯣꯝꯀꯥꯟ ꯀꯥꯗ ꯃꯣꯏ ꯂꯩꯍꯧꯔꯤ ꯃꯣꯏ 3 ꯃꯣꯏ ꯐꯦꯃꯤꯂꯤ ꯑꯩ ꯅꯨꯄꯤꯅ ꯁꯤꯗ ꯍꯥꯔꯠ ꯋꯥꯔꯛ ꯇꯧꯔꯤ ꯍꯥꯔꯠ ꯋꯥꯔꯛ ꯊꯣꯏꯕꯤ ꯍꯥꯔꯠ ꯋꯥꯔꯛꯅꯦ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯀꯦꯃꯦꯔꯥꯃꯦꯟꯅꯤꯅ ꯁꯨꯃꯥꯏꯅ ꯅꯝ ꯂꯩꯔꯦ ꯑꯩꯁꯨ ꯍꯥꯔꯠ ꯋꯥꯔꯛ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯍꯥꯔꯠ ꯋꯥꯔꯛꯅꯤ ꯆꯥꯏꯅꯤꯀꯣ ꯆꯥꯏꯒꯁꯨ ꯑꯗꯨꯝ ꯆꯥꯏꯅꯦꯕ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯒꯤ ꯌꯥꯝ ꯊꯦꯡꯉꯅꯤ ꯆꯥꯏ ꯑꯝꯇ ꯅꯝꯒꯦ ꯆꯥꯏ ꯏꯀꯥꯏꯗꯦ ꯅꯃꯛꯀꯅꯥ ꯀꯔꯤ ꯏꯀꯥꯏꯖꯕ ꯁꯤꯅ ꯏꯔꯣꯟꯕꯒꯤ ꯀꯩꯅꯣ ꯂꯦꯝꯍꯧꯕ
ꯈꯥꯏꯗꯣꯛꯄ ꯉꯥꯔꯤꯒ ꯂꯩꯔꯦ ꯏꯔꯣꯟꯕꯒꯤ ꯏꯝꯐꯥꯜ ꯇꯧꯈ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯏꯕꯥꯅꯤ ꯂꯩꯖꯔꯦꯅ ꯋꯥꯏꯠ ꯃꯣꯏꯅꯤꯁꯤ ꯋꯥꯏꯠ ꯃꯔꯤ ꯂꯩꯔꯦ ꯋꯥꯏꯠ ꯅꯪ ꯃꯥꯏꯌꯣ ꯁꯪꯒꯣꯏ ꯐꯥꯏꯁꯤꯗꯤ ꯀꯩꯅꯣ ꯐꯥꯎꯋꯦ ꯃꯕꯥꯅꯤ ꯄ꯭ꯔꯣꯗꯛꯁꯦ ꯅꯣꯏ ꯀꯦꯃꯦꯔꯥꯒꯤ ꯅꯪ ꯀꯩꯅꯣ ꯌꯥꯎꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯥꯎꯔꯗꯤꯀꯣ ꯑꯦꯔꯤꯌꯥꯁꯦ ꯚ꯭ꯌꯨ ꯐꯤꯜ ꯑꯣꯐ ꯚ꯭ꯌू ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯔꯤꯌꯥ ꯑꯣꯐ ꯚ꯭ꯌꯨꯁꯤꯅ ꯆꯥꯎꯔꯗꯤ ꯀꯩꯅꯣ ꯎꯅꯕ ꯑꯃꯣꯠꯄꯗ ꯎꯅꯕ ꯑꯝꯇ ꯅꯪ ꯂꯣꯏ ꯑꯦꯛꯁꯄꯣꯖ ꯇꯧꯅꯕ ꯑꯗꯩ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯤ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯐꯦꯃꯤꯂꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯦꯃꯤꯂꯤ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯃꯤꯗꯤ ꯂꯩ ꯋꯥꯔꯤ ꯁꯦꯌꯔ ꯇꯧꯋꯤꯗꯅ ꯆꯨꯝꯕ꯭ꯔꯥ ꯋꯥꯔꯤ ꯁꯦꯌꯔ ꯇꯧꯋꯤ ꯑꯃ ꯂꯣꯏ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯝꯇ ꯀꯣ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦ 4,000 ꯀꯣ 4,000 ꯐꯦꯃꯤꯂꯤ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯊꯦꯡꯛꯁ ꯇꯨ ꯌꯨ ꯑꯣꯜ ꯑꯩꯈꯣꯏꯒꯤ 4,000 ꯉꯔꯥꯡ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯃꯤꯠ ꯉꯔꯥꯡ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯗꯗꯤ 5,000 ꯌꯧꯕꯗꯗꯤ ꯑꯩꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯒꯦꯅ ꯈꯟꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯉꯝꯃꯤꯟꯅꯔꯁꯤ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔꯁꯦ 4,000 ꯁꯨꯔꯦ ꯈꯟꯖꯔꯛꯄꯁꯦ ꯑꯩꯈꯣꯏ ꯇꯞ ꯇꯞꯅ ꯍꯧꯔꯛꯏꯅꯤꯗꯅ ꯑꯍꯥꯟꯕꯗ ꯆꯥꯝꯃ ꯁꯨꯔꯝꯗꯦꯕ ꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯐ꯭ꯔꯦꯟ ꯗꯩ ꯍꯧꯔꯒ ꯑꯩꯈꯣꯏ 4, 5, 10ꯗꯩ ꯍꯧꯔꯛꯄꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ 4,000 ꯌꯥꯝ ꯂꯩꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ 4,000 ꯌꯥꯝꯃꯤ ꯀꯩꯅꯣ ꯃꯤ ꯑꯣꯏꯅ ꯌꯦꯡꯉꯗꯤ ꯅꯠꯇ꯭ꯔꯥ ꯃꯁꯤꯡꯗꯨꯕꯨ ꯌꯥꯝꯗꯕ ꯋꯥꯅꯤ ꯃꯤ 2,000,000 ꯀꯥꯏꯁꯦ ꯏꯁ ꯏꯃꯥꯏ ꯅꯠꯇ꯭ꯔꯥ ꯁꯤ ꯆꯥꯡ ꯉꯥꯏꯕ ꯑꯣꯏꯅ ꯃꯣꯏ ꯄꯤꯖꯒꯦ ꯍꯩꯅꯧꯁꯦ ꯏꯟꯖꯥꯡꯁꯦ ꯁꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯉꯧꯔꯤ ꯃꯍꯤ ꯍꯥꯞꯄꯅꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯍꯩꯅꯧ ꯆꯥꯔꯤ ꯌꯦꯡꯉꯨ ꯊꯕꯤꯅꯤꯅ ꯆꯥꯔꯤꯅꯤ ꯆꯥꯏꯌꯦ ꯅꯣꯏꯁꯨ ꯃꯁꯛ ꯈꯨꯅꯨꯡꯁꯤꯁꯦ ꯃꯥꯗꯤ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕ ꯃꯤꯁꯦ ꯃꯤ ꯀꯣꯏꯕ꯭ꯔꯥ ꯃꯤ ꯀꯣꯏꯗꯦꯕ ꯆꯥꯏ ꯍꯥꯏꯕ ꯅꯣꯛꯁꯜꯂꯛꯑꯦ ꯑꯗꯨꯒ Hi. Say hi. Haubra? 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 So cute. Ngay khung dia nusidra. Nusi. Cute. Sari ji po. Nusi ngay khung. Dang dang. Khoi master chef na pai cái khâu gì su cái thằng người Jadi kan bisa apa jadi? Bisa ya. Hào dengan được. Hào hơn em không sẽ bắt làm mẹ mà chết tăng phát tất cả bữa mà cái sẽ tao đó. Cái nồng ở đây thì mai Korean si số nào là nhiệt thì si kopi như vậy thì đang giờ đó thì misto này anh ấy chick cái này nhai ra đấy Không thể thiệt rồi đấy một lấy ra lúc tự làm thôi. Đâu có gì Tapi kita kias tu kota saya kan, bro. Bujuk lo, ya miro ini. Ayo dah, ayo dah. Kau mau apa hak sih? Saus letak le, sah mana loh? As kalau khusus jalan malam kira, malam bisa udah dah buku ini buka. Jadi masih udah yang nungai, mana hana kalau suka hati tu sudah benar ambil buka as. Ibarat bahar cawa tu. Mình là công không ở snow ghé. Ini bisa sak tidak deh. Bisa sak dari khada khada. Sudah isi khada. Kan channel. Kogi jang mathil je, mama na vida hand didi mana. Mana itu point up tu laga ne. Kaya lagi. Kamu dah udah, udah. Rumba. Chicken. Hen. You forgot. Yen. Yeah, yen thong ba. Yen thong ba. You know. Oh. Boy. You forgot everything. I forgot. Junk food. Junk food. Cucumber, then kamsoy. Sinju. Saya udah dah ini.
โอเค let's dig in ดูดิแม่คุยสัตว์พวกเราตลกแกอาชีพดีครับสิดีตาเลยวันนี้ก็เห็นจะสั่นเลยนี่ โอเคนี่นะ Oh my god. เฮ้ยเนาะอาจจะอ้วนวีมันนางงามมาจะอ้ำปั๊มมาสิดิแล้วใครสิดิ Hi นักเชลลี่ ไม่ใช่คนเราป่ะมีน้ำลิงอ่ะ See how happy she is ขึ้นกระสีไปเชียวห้ามลักเลยดีว่ายังนะผมแก่ลำเดียวสิผมแก่โอ้ยเสร็จเลยกี่ให้เงินเลยเสร็จลี เคยสิงหาทุ่งเลยก็หาทุ่งเขาก็เลยนี้ มีแต่ละขัดตุ้มบางเลยสิบางคนเราตายอะไรหกปี คือซักเช้าเลยแล้วมันตรงไหนวะเนี่ย ทำได้ยังอ่ะ Look here ผสมกันอยู่ มาส่งกับposition กิ้วกิ้วกิ้วกิ้ว tadi kok komen nih kok komen kayak tak apa Kidoreไอ้ทินดกว่าเท่าไรอียังอ่ะไปเดินนำไปจัดนกสเลช่างนกสีมันเลยมวยป้าๆจะจัดแล้วก็เลยเลยบายบายตัวร้องบายบาย